ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯔꯣꯖꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯐꯥꯈꯤꯕꯒꯤ ꯈꯣꯡꯆꯠ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯇꯥꯅꯤꯁꯀꯥ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯋꯥꯡꯅ ꯈꯥꯒꯠꯂꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯣ ꯁꯨꯡꯀꯨꯞ ꯀꯨꯞꯇꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯀꯌꯥꯗ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕꯅꯣ? ꯋꯥꯈꯜ ꯑꯗꯣ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯃꯆꯥ ꯏꯕꯦꯝꯃ, ꯂꯨꯛ ꯍꯥꯕꯤꯅꯕ ꯇꯧꯕꯤꯔꯔꯣ, ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯂꯦꯟꯕꯤ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯏ꯫ ꯃꯉꯣꯟꯗ ꯃꯉꯛꯅꯣꯟꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯃꯨꯛ ꯈꯖꯤꯛ ꯅꯥꯊꯩꯔꯒ ꯎꯅ ꯁꯥꯕ ꯃꯁꯥ ꯅꯥꯟꯕ ꯎꯄꯥꯛ ꯑꯗꯨꯗ ꯊꯝꯂꯤꯕ ꯑꯊꯦꯟꯄꯣꯠ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯇꯨꯡ ꯈꯖꯤꯛ ꯍꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯅꯕ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯝꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯣꯂꯨꯛꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯃꯨꯛ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯎꯆꯦꯛ ꯑꯗꯣ ꯇꯞꯅ ꯄꯥꯏꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯂꯦꯟꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯁꯣꯔ ꯑꯃ ꯌꯥꯝꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ꯫ ꯆꯥꯅꯅꯕ ꯄꯨꯔꯛꯂꯤꯕ ꯑꯗꯣ ꯆꯥꯅꯕꯒꯤꯗꯃꯛꯇ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯈꯤꯕꯒ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯆꯥꯅꯅꯕ ꯁꯦꯕꯥ ꯇꯧꯔꯤ꯫ ꯌꯥꯝꯅ ꯇꯞꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯤꯡꯊꯤꯅ ꯇꯧꯏ, ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯥꯒꯤ ꯃꯅꯥꯏꯅ ꯁꯦꯝꯂꯤꯕ ꯆꯥꯅꯕ ꯑꯗꯣ ꯆꯥꯕ ꯍꯧꯏ꯫ ꯌꯥꯝꯅ ꯑꯍꯥꯎꯕ ꯃꯊꯦꯜꯅꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯍꯥꯎ ꯑꯃ ꯏꯂꯧ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯈꯔ ꯆꯥꯔꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯂꯦꯟꯕꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯃꯕꯨꯡ ꯑꯍꯨꯝ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯍꯥꯛꯄꯨ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯣꯏꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯍꯜꯂꯛꯇꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯍꯦꯟꯗꯣꯛꯂꯛꯄꯗ ꯀꯥ ꯃꯅꯨꯡ ꯃꯉꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯤꯒ ꯀꯌꯥ ꯂꯣꯏꯅꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯩꯇꯦ꯫ ꯀꯥ ꯃꯅꯨꯡꯗ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯅꯤꯡꯕ ꯈꯨꯗꯤꯡ ꯊꯨꯡꯂꯤꯕ ꯃꯥꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯒꯨꯝꯅ ꯃꯁꯥꯗꯣ ꯆꯞ ꯃꯥꯟꯅꯅ ꯏꯍꯨꯜ ꯐꯥꯎꯏ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯃꯊꯟꯇ ꯂꯩꯔꯛꯄꯅ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯗꯣ ꯐꯪꯗ꯭ꯔꯤ ꯃꯍꯥꯛ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯇꯤꯌꯥꯗ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤꯕꯅꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯅꯈꯣꯏꯅ ꯃꯅꯤꯡꯇꯝꯅ ꯄꯥꯏꯕꯗꯣ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯠꯂꯁꯨ ꯅꯪꯕꯨ ꯊꯤꯡꯕꯤꯅꯕ ꯂꯩꯇꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯅꯈꯨꯠꯇ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯡꯅ ꯈꯥꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯈꯜꯂꯤ, ꯋꯥꯡꯕꯁꯤꯗ ꯀꯔꯤꯕꯨ ꯂꯩꯔꯤꯕ? ꯑꯩꯕꯨ ꯆꯠꯈꯤꯗ꯭ꯔꯅꯦ ꯃꯐꯝ ꯑꯁꯤꯗ? ꯂꯥꯟꯈꯤꯗ꯭ꯔꯥ ꯑꯁꯨꯛ ꯋꯥꯡꯕ ꯄꯜ ꯑꯁꯦ? ꯑꯩꯒꯤ ꯄꯦꯟꯗꯕꯒꯤ ꯏꯍꯨꯜ ꯑꯁꯤꯅ ꯊꯤꯡꯂꯤꯕ ꯍꯥꯏꯕꯁꯦ, ꯄꯜ ꯑꯁꯤꯕꯨ ꯂꯥꯟꯕ ꯉꯝꯒꯗ꯭ꯔꯅꯦ? ꯑꯩꯕꯨ ꯉꯝꯒꯗ꯭ꯔꯅꯦ? ꯂꯩꯁꯅꯥ ꯂꯦꯟꯕꯤ ꯑꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯋꯥꯠꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯆꯪꯂꯛꯏ꯫ ꯏꯕꯦꯝꯃ, ꯊꯥꯏꯅꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯂꯝꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯃꯃꯥ ꯎꯕꯗ ꯌꯦꯡꯂꯛꯏ, ꯈꯨꯝꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯈ꯭ꯔꯦ꯫ ꯔꯥꯅꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯦ꯫ ꯀꯔꯤ ꯆꯥꯔꯦ? ꯅꯕꯨ ꯍꯪꯍꯟꯒꯅꯨꯀꯣ, ꯅꯁꯥ ꯁꯣꯛꯂꯛꯀꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯈꯨꯝꯃꯤ, ꯂꯥꯝꯗ꯭ꯔꯤꯗ ꯏꯃꯥ꯫ ꯀꯔꯤꯒꯤ ꯂꯥꯝꯗ꯭ꯔꯤꯕ? ꯀꯔꯤ ꯆꯥꯔꯦ? ꯀꯩ ꯂꯩꯔꯒꯦ ꯏꯃꯥ? ꯀꯩꯁꯨ ꯂꯩꯇꯦ꯫ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤ? ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕ? ꯀꯔꯤ ꯈꯨꯝꯁꯤꯒꯦ? ꯆꯥꯅꯕ ꯋꯥꯠꯇꯦ, ꯁꯦꯠꯅꯕ ꯂꯩꯔꯦ, ꯅꯤꯡꯕ ꯊꯨꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯈꯥꯔꯤꯕ ꯄꯣꯜ ꯑꯁꯦ ꯂꯧꯊꯣꯛꯄꯤꯌꯨ, ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ ꯑꯩ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯈꯜꯅ ꯄꯤꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯒ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯃ ꯑꯣꯏꯅ ꯄꯤꯔꯛꯏ꯫ ꯋꯥꯠꯇ꯭ꯔꯦꯗ ꯏꯃꯥ꯫ ꯏꯆꯥꯅꯅꯦ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯏꯃꯥꯗ ꯍꯥꯏꯔꯛꯑꯣ, ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ꯫
Nangi ningba thunganaba, nangi apamba pinanaba, aikhoi mayam hinglibani. Masagi matauda amukka hanhanglay. Kari pami sabo, amakhakti hayo imada. Rajkumari, pairamliba lairi ado thamkre nakanda, mamaido mamada leisilai. Isabu kari pami hayune. Ima, hayengdi ai kaithenda koiruge. Yade. Isana pamba poto imada hayo. Imana ne mi thaduna lehelugani. Isagibu kari watkani. Apamado pigani. Isana kaithenda chatpagine mathau tade. Rajkumari adu khumde nungaibana thalaba nungaifom khangdraba punsi marel adugi wakhanda ngaihak mangi. Mamana amukka nahanglay. Kari apamba laibano isabo. Kaisu laiteda. Kaithenda yoliba anawba lay. Anawba pot anawba pumnamak yingningi. Pumnamak aigi iphamdadi anawbani khalli. Hayeng magne isana pamliba pot mayamdo imana puraki. Isa ngasidi nungaina potharo ko. Phamlambadagi hawala irani. Chatkre ka adugi mapanda thokre. Rajkumari na yingli. Haikiribadubo thamoigi apambarane natteda. Rajkumari Lesna Linbi tumina laihawi machinda. Pok manungda wa kaya amangangduna. Asumna asum lairedrane aibu. Isor nangna aibu. Asumna laibane hena paksay khalibra. Natraga nangi karama makhanki pogrambu yatuna thamliba. Asigumlaba program asidi yatpiranuba he isori pungo. Mathamuki mapokta chara ani sudrabaso nungtigi ima ipagi minuksi makada thajaba magaloinana ningtamba sangsar pumbagi nungaiba mahau phangba pusi marel ado aina isor nangi nafamdagi phigau sani yajage haukre ahingduma mathangi numinni ayungantagi matamni hanagi mataugo Rajkumari Lesna thonang mana aduda laklaga khagaliba foglang aduda yingli mana adumna lairingai tungdagi mahabu kaurei Masai bema tungwon tholai hanagi matogumna makong nonduna leirami ngarang haikibagi matung ina ngasi kaitheldagi anawa pot makai puraklaga leiri Masai bema na apama pot khanbiraro ka pumnamak pot chaina thalle Rajkumari koini yinglai pungning singsinba posak amate yaudre adugo asum kumna yinglakpa matamda kariguma posak amada mahaki miing ado phakre Khongthang tamna tamna thanglai matai oina leiriba kasil adudani chaksilai yinglai machu phajaba usek singi maikai kuding koisinba pon aduda ingau ngauna phaikai amada mungye tawriba do pon tara heli Rajkumari changsinkre pon sing adu purai thonau maya khajing dangna amulai aduga usek sing adugo phajiliba pol adugi thong ado tamna tamna hangduna phajilaba usek khudimak loina thadokre Chaina mane nakhoi ga iga adubo nakhoi di aina makhata na Chaina asibu khanghalaroi wakhalda haibani thonau adudagi yangna paithokriba usek sing aduda yengduna tapna haire yare asi hairaga hadagi matawuna thonau manak aduda musaksinda laikre manai singna lairiba potchei mayam adugo amamamta oina puthokre numit adugi numidangi matamni Hanagi matawgumna Rajkumari ado lairi yengduna lairi matam aduda rani changlai ibema yengmada ma yenglai khumlakti rani na phamduna makha tare ngasaina nangi na naktane changlake khanbani thabak singsina isagi manakta changba ngamje nahakti apama posai do khalabro kada ima yenge maning taman khreima matam kuina phajilaga thambagi awaba do aina yengba ngamlaroi maning tambagi saruk yaudraba punsi ado aina di kanhagumba amatada oheningde asi hairaga useksing aduna leiramba mafam aduda yengi rani su masagi miyeng adugi matung inarei khangle mahaksu makhata na hairi ibema ima waigi makhoina ne masida leiringe tanjadadi makhoi bu sokpinaba leiroi Mokhoigi nongmagi mabuk thananaba mokhoina wana machinjak thirubagi daraka taroi adubu mokhoina mafam asidagi thokiba matamdadi sangsara se khudong thiba ngakta ngairabani pukkidamakta lan thengnaba horani nahangna mokhoibu thadoliba do maning tamhanba natte mokhoigi khudong thiba lambi singu pibiribani
ꯔꯥꯖꯀꯨꯃꯥꯔꯤ ꯇꯞꯅ ꯍꯥꯏꯔꯤ꯫ ꯀꯣꯛ ꯃꯅꯨꯡꯗꯅ ꯍꯥꯏꯔꯤ, ꯂꯥꯟꯐꯝ ꯊꯦꯡꯅꯗꯕ ꯃꯤꯑꯣꯏꯕꯅ ꯂꯥꯟꯐꯝꯒꯤ ꯆꯩꯅꯥ ꯈꯪꯕ ꯉꯝꯂꯣꯏ꯫ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯅꯤ, ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯇꯥꯕꯅꯤ꯫ ꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯤꯡꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯏꯕꯦꯝꯃ, ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯗꯔꯀꯥꯔ ꯑꯣꯏꯀꯣ꯫ ꯋꯥꯍꯩ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯈ꯭ꯔꯦ꯫ ꯂꯥꯟꯐꯝ ꯑꯗꯣ ꯊꯦꯡꯅꯅꯕ ꯄꯥꯡꯒꯜ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯅ ꯌꯥꯎꯍꯟꯗ꯭ꯔꯤꯕ꯭ꯔꯥ? ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯦ, ꯋꯥꯈꯜꯗ ꯍꯥꯏꯕꯅꯤ꯫ ꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯏꯃꯥꯗꯅꯦ ꯄꯥꯎ ꯍꯦꯛꯇ ꯄꯤꯔꯛꯎ꯫ ꯊꯣꯛꯈ꯭ꯔꯦ ꯉꯁꯤꯁꯨ ꯂꯩꯍꯧꯋꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯂꯦꯟꯕꯤ ꯑꯗꯣ ꯋꯥꯈꯜ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯣ ꯀꯔꯤ ꯃꯥꯏ ꯄꯥꯛꯄ ꯊꯧꯗꯣꯛ ꯂꯩꯔꯕꯅꯣ ꯈꯪꯗꯦ, ꯄꯨꯝꯅꯃꯛ ꯍꯔꯥꯎꯅ ꯎꯏ꯫ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯌꯥꯝ ꯄꯨꯝꯕ ꯑꯗꯣ ꯊꯧꯔꯝ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯌꯥꯝꯗꯣ ꯍꯔꯥꯎꯃꯟꯗꯅ ꯍꯤꯗꯥꯛ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯊꯛꯆꯤꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯊꯛꯈꯤꯕꯅ ꯄꯣꯞ ꯇꯥꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯣ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯈꯤꯕꯅ ꯀꯣꯅꯨꯡ ꯁꯦꯟꯅꯅꯕ ꯃꯤ ꯂꯩꯇꯕ ꯃꯇꯝꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯂꯥꯟꯁꯤꯜꯂꯛꯏ꯫ ꯅꯣꯡ ꯉꯥꯟꯒꯗꯕ ꯃꯇꯝꯁꯨ ꯈꯔ ꯈꯖꯤꯛ ꯋꯥꯠꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯕꯤꯗ ꯊꯣꯡ ꯃꯅꯥꯛ ꯑꯗꯣ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯜ ꯑꯃ ꯇꯥꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯒꯤꯅꯤ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯟ ꯇꯥꯒꯦ ꯍꯥꯏꯕ ꯐꯪꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯥꯅ ꯈꯪꯕ ꯂꯩꯅꯨꯡꯗ ꯍꯨꯠꯂꯒ ꯁꯦꯝꯕ ꯀꯣꯅꯨꯡꯒꯤ ꯑꯁꯨꯛꯄ ꯖꯒꯥ ꯑꯃ ꯇꯥꯕ ꯌꯥꯕ ꯁꯨꯔꯨꯡ ꯑꯃ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯂꯦꯟꯕꯤ ꯑꯗꯣ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯑꯍꯤꯡꯗꯣ꯫ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯃꯊꯟꯇ꯫ ꯊꯣꯡꯅꯥꯡ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯒꯤ ꯁꯤꯜꯂꯛꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯑꯃꯨꯛ ꯑꯃꯨꯛ ꯐꯨꯕꯗ ꯃꯁꯥ ꯑꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯇꯦꯛꯈꯠꯄꯣꯏ ꯅꯤꯡꯏ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯣ ꯀꯝꯗꯧꯔꯤ? ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯆꯪꯂꯛꯑꯒ ꯀꯣꯅꯨꯡꯒꯤ ꯑꯁꯣꯡꯕ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯎꯏꯔꯤ ꯎꯏꯔꯤ ꯂꯩꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗꯦ꯫ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯥꯏ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯕ꯭ꯔꯥ? ꯇꯥꯕ꯭ꯔꯥ? ꯃꯅꯥꯏ ꯑꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯂꯛꯏ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯀꯔꯤ ꯇꯥꯛꯄꯤꯒꯅꯤ? ꯌꯥꯔꯦ, ꯅꯍꯥꯛ ꯇꯨꯝꯂꯨꯔꯣ꯫ ꯍꯌꯦꯡ ꯑꯁꯤꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯅꯨ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯂꯥꯛꯎ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯁꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯈꯥꯡꯂꯕꯅꯤꯅ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯄꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯈꯟꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯣꯡꯂꯨꯛꯅ ꯈꯨꯝꯂꯛꯏ꯫ ꯐꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ꯫ ꯅꯨꯄꯤ ꯑꯗꯨ ꯃꯀꯣꯛ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯜꯂꯝꯂꯒ ꯃꯅꯤꯡ ꯈꯔ ꯍꯜꯂꯒ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯆꯠꯈꯤꯕ ꯃꯈꯣꯏꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯁꯨ ꯆꯩꯅꯥ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯁꯣꯔ, ꯅꯍꯥꯛꯅ ꯁꯪꯁꯥꯔ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯁꯦꯝꯂꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ? ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯣꯏꯔꯝꯂꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯂꯛꯄꯗ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯃꯈꯣꯜꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯊꯟꯇ ꯂꯩꯕꯕꯨ ꯑꯣꯏꯔꯦ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯈꯨꯠ ꯑꯃ ꯊꯤꯡꯒꯠꯂꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯄꯥꯏꯔꯒ ꯌꯥꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯏꯈꯪ ꯈꯪꯅ ꯑꯣꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ꯫ ꯈꯨꯠ ꯑꯃꯈꯛꯇꯒꯤ ꯈꯨꯠ ꯑꯅꯤ ꯌꯥꯜꯂꯤ꯫ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤ꯫ ꯂꯩꯁꯅꯥ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯗꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯒ ꯍꯦꯛ ꯆꯤꯡꯈꯠꯄꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥ ꯌꯧꯔꯦ꯫ ꯀꯣꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯀꯅꯥꯅꯣ ꯅꯪ? ꯅꯨꯄꯥ ꯑꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕ ꯑꯣꯏꯗꯦ, ꯂꯣꯏꯅ ꯎꯏ꯫
ꯔꯥꯖꯀꯨꯃꯥꯔꯤꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯃꯁꯛ ꯈꯪꯗꯕꯗ ꯃꯉꯥꯏꯔꯤ ꯅꯨꯄꯥ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯀꯅꯥꯅꯣ ꯅꯪ ꯀꯩꯗꯧꯕ ꯂꯥꯛ ꯋꯥꯍꯩ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅ ꯍꯥꯏꯈꯤꯗ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯂꯥꯎꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯪꯈꯤꯗ꯭ꯔꯦ ꯃꯆꯤꯟꯗ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯅꯥ ꯑꯀꯪꯕ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕ ꯑꯃ ꯄꯨꯊꯣꯛꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯜꯂꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯉꯁꯤꯗꯤ ꯀꯣꯅꯨꯡꯗꯣ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜ ꯂꯃꯟ ꯑꯃꯠꯇ ꯂꯩꯇꯦ ꯀꯣꯅꯨꯡꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯊꯛꯇꯒꯤ ꯋꯥꯡꯅ ꯇꯥꯔꯛꯄꯒꯤ ꯅꯥꯀꯣꯡ ꯑꯅꯤꯅ ꯏꯁꯤꯡꯅ ꯃꯊꯛꯇꯒꯤ ꯋꯥꯡꯅ ꯇꯥꯔꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯟ ꯇꯥꯔꯛꯏ ꯃꯈꯨꯠ ꯈꯖꯤꯛ ꯂꯦꯡꯉꯛꯄꯗ ꯀꯔꯤꯒꯨꯝꯕ ꯎ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯃꯤꯠ ꯑꯗꯣ ꯍꯥꯏꯐꯦꯠ ꯁꯤꯡꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯅꯤ ꯋꯥ ꯌꯥꯝꯅ ꯆꯥꯎꯗꯕ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯌꯨꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯃꯃꯤꯠ ꯃꯅꯥ ꯑꯗꯣ ꯈꯪꯁꯤꯡ ꯁꯤꯡꯏ ꯑꯀꯣꯏꯕꯗꯕꯨ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯀꯥ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯣꯡꯈꯠꯄ ꯈꯨꯗꯤꯡꯗ ꯎꯖꯥꯎ ꯍꯧꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯍꯤꯞꯂꯤꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯀꯟꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯣꯏꯔꯝꯃꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯏꯆꯤꯛ ꯆꯤꯛꯅ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯈꯣꯟ ꯇꯥꯗꯕ ꯑꯗꯨ ꯑꯣꯏꯔꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯅꯥꯀꯣꯡꯗ ꯎꯆꯦꯛ ꯃꯆꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯄꯨꯛꯅꯤꯡꯗꯤ ꯑꯄꯤꯛꯄ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯣꯡꯕ ꯑꯗꯨꯗ ꯄꯨꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯗꯨꯝꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯣ ꯃꯤꯠꯇ ꯎꯔꯛꯂꯦ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯆꯤꯟ ꯃꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯄꯨꯔꯛꯂꯤꯕꯅꯣ ꯎꯃꯪ ꯑꯁꯤꯗ ꯑꯩꯕꯨ ꯏꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯄꯨ ꯆꯠꯈ꯭ꯔꯕꯖꯥꯠꯂꯅꯦ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ ꯂꯝꯕꯤ ꯆꯠꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯅ ꯀꯗꯣꯝꯗꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯎꯗꯦ ꯃꯐꯝ ꯑꯗꯣ ꯎꯖꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯊꯠꯈꯤꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯂꯤ ꯋꯥꯈꯜ ꯏꯉꯥꯎ ꯑꯃꯨꯛ ꯉꯥꯎꯏ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯤ ꯃꯍꯥꯛꯅ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯕ ꯁꯥ ꯀꯌా ꯑꯃ ꯊꯦꯡꯅꯩ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯤ ꯀꯔꯝꯕ ꯂꯝꯕꯤꯗꯅꯣ ꯈꯪꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯏ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯋꯥꯔꯦ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯁꯣꯔ ꯈꯖꯤꯛ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯗ ꯐꯝꯊꯩ ꯋꯥꯈꯜ ꯈꯜꯂꯛꯏ ꯑꯩꯅ ꯆꯠꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯎꯃꯪ ꯑꯁꯤꯗ ꯃꯥꯏꯀꯩꯁꯨ ꯈꯪꯕ ꯅꯠꯇꯕ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯀꯗꯥꯏꯗꯅꯣ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯥꯟꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯏ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯋꯥꯈꯜ ꯈꯟꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯈꯣꯜ ꯃꯔꯛꯇ ꯅꯨꯡꯁꯤꯕ ꯕꯥꯁꯤꯒꯤ ꯁꯨꯔ ꯑꯃꯁꯨ ꯇꯥꯔꯛꯏ ꯁꯨꯔ ꯑꯗꯨꯅ ꯏꯊꯛ ꯏꯄꯣꯝ ꯍꯧꯅ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯥꯄꯗ ꯉꯪꯂꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯊꯃꯣꯏ ꯃꯅꯨꯡ ꯍꯨꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯈꯣꯜꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯁꯣꯔ ꯐꯥꯎꯕ ꯍꯦꯛ ꯂꯦꯞꯂꯕꯣꯏ ꯅꯤꯡꯏ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯈꯣꯜꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯁꯤꯒꯤ ꯃꯈꯣꯟꯗꯣ ꯇꯥꯔꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯕꯥꯁꯤ ꯃꯈꯣꯟ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯏ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯗꯨꯅ ꯂꯝꯖꯤꯡꯂꯒ ꯄꯨꯔꯛꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯑꯗꯣ ꯕꯥꯁꯤ ꯃꯈꯣꯟꯅ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏꯉꯩ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯎꯔꯦ ꯃꯌꯥꯝ ꯑꯃ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯥꯟꯊꯣꯛꯄꯗ ꯎꯔꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄ ꯑꯗꯨꯅ ꯏꯆꯦꯜ ꯑꯣꯏꯔꯒ ꯑꯃꯨꯛ ꯆꯦꯟꯊꯈꯤꯕ ꯑꯗꯣ ꯏꯆꯦꯜ ꯑꯣꯏꯅ ꯆꯦꯟꯊꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯑꯃ ꯁꯝꯂꯥꯡ ꯑꯗꯣ ꯈꯖꯤꯛ ꯈꯣꯡꯀꯠꯂꯛꯇꯨꯅ ꯇꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯄꯨꯜꯂꯒ ꯈꯨꯠ ꯑꯅꯤꯅ ꯕꯥꯁꯤ ꯄꯥꯏꯔꯒ ꯆꯤꯝꯕꯥꯟꯗꯒꯤ ꯀꯥꯝꯊꯣꯛꯂꯛꯄ ꯊꯕꯣꯝꯕꯤꯗ ꯊꯤꯡꯗꯅ ꯁꯣꯔ ꯊꯥꯗꯣꯛꯂꯒ ꯊꯥꯗꯣꯔꯛꯏꯕ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯨꯗ꯭ꯔꯤꯒ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯏꯆꯦꯜ ꯑꯗꯨꯒꯤ ꯐꯖꯕꯒ ꯅꯨꯃꯤꯠꯅ ꯌꯩꯕꯒ ꯇꯁꯦꯡꯅ ꯅꯤꯡꯊꯤꯕ ꯃꯉꯥꯜ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯈꯣꯡ ꯊꯥꯡꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯕꯥꯁꯤꯗꯤ ꯂꯦꯞꯈ꯭ꯔꯦ
Macindagi basi tamna thangthagi aduga ngahak tumina leiraba tungda mongolumda yenglei nupa aduna hana ma lakle haiba phakibagi mawongni. Rajkumari masu masi lengde mifam hongbasu taude nupa aduda yengduna lei. Nupa adusu miyeng hongdana ising aduda kumtharakduna nupi adugi manakta lai mamang aduda lepi aduga haire nang hawale. Rajkumari ado wa amata ngangde nupa adusu ngahak tumina leiraba tungda amuka nganglei. Chak lama puklongani law ahi tungilo asi hairaga mang thaduna chatki adubu Rajkumari adudi chatte haiphet nupa aduna chatkiba maikai adumda yengi aduga amuk hanna ising chaibi aduda yenglei urai mafam adugi phajabado ising chaibi nusa manga isingi irei makhon useki pikna khongba nakalda horiba uwa kaya aduna piriba marum thamoida harauba ama phaurei ihul aduna maithong ado nophet tauki nokmi changsinki chenthara ising adugi manakta khuru ani leibhakta kuntha ising aduda yenglei makutuna soi ing lawi masa pumba do ayingba adu fawi madudagi ningthina mufamduna makhong ado isingda luphalli aduga sora masang hondoktuna apoiba aduda yenglei somda nupa aduna mu tungda khajing lakpani adubu nupi adudi la amdre lamna ising mapada phamlaga leiribadu ui karisu hairamdre mamai leithoktuna lakli mahangna khallubana gihan tarakpaga pakhatpa mata urakadra mayung konung thiduna chenkigadra haina khanbani aduguba mato amata udi umangduda phangba chaba yaba uhai heklure purai mahangna hal adu fawbada Rajkumari adudi machi lenglamde manakta sangsili Rajkumari adu yenglei nupa aduna haising ado ising adu samthokladuna heglakpa la adu su samthoklaga mathakta thami chaw haibagumna Rajkumari ado hai aduda haiphet yenglaga nupa aduda hanglei nangbu kanano nupa ado Rajkumari da yenglei aduga haire kaigino nangbu nayum konungda chatningabrane kaigino nangna hujik fawba asu ingna leiriba sibo masuksu khangdaba aigi mana asida adusu umangsida kidabro nangbo. Rajkumari ado wa amata khumde leiriba haising adudagi angangba ama lokhatuna chai yamna hawi kari kawi khangde adubu hawbadudi yamna hawi aduga haire aisu khangde masak khangdaba mafam asida masak khangdaba nanga leiba asida thawai asida tahabagi hul amata phawde pakhatpasu phawde aiso karigino khangde nupa adusu maikai amada yenki aduga khurei aigi me lohenba Rajkumar nangbo aina phabani nangi leifamdagi konungdagi aina phabani karigino maramde aigi ipa ningthawado nangi pabuna phaduna thamli aigi ipagi leifam khangde aigi ipabu purakpa yananaba nanga sinanaba aina nangbu phaba aigi ipaga mahut sinaba yanaba nang aibu kidro mamai tamna leithoki Rajkumari ado heglakpa uheisingdo loina chathoi loina hawi nangi leibakti kamdaukraba Rajkumar amana umangda leiriba sina karigi aigi leibakto yamna pi nangi ipagi lanmisingda kuisinkibada aigi parja mayam ado amata senpham leiroi aigi amadi aigi ipagi asonbani aigi parjagi damakta ifana mipha oiduna masana yana chatkibani matam ado aidi khanghaudri aidi umangda chali tha ama makhairum lei madudagi aina nangi pabungi asonba amamu thirakpani aigi ipabu kannabagi damakta adudi nangi leiba aduda aibu amukta pubiyo ai chatningi ngaglakpa miyeng ama yenglei aduga haire yengse atopa wari khara susai Rajkumari madi yamna nungaina leiri kuina konungdagi karamba mikupta mapan thokpa ngamgadagi haina khalakpani ngasidi na thokli umang aduda koi makhoi ani Rajkumari madi lambi khangde adubu Rajkumar aduga matam khara lelakle hapta amarom do hokre makhoi ani su haina ningba wa makai loina hainai nomagi numit amada Rajkumari mana leiringe nupa ado changsilaktuna haire
ꯑꯩꯅ ꯅꯪꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯄꯥꯎ ꯊꯥꯈ꯭ꯔꯦ ꯃꯥꯅꯁꯨ ꯄꯥꯎ ꯁꯣꯏꯗꯅ ꯊꯥꯔꯛꯂꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯂꯅꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯅꯤ ꯈꯜꯂꯨꯕꯗ ꯏꯍꯨꯜ ꯑꯃ ꯊꯥꯖꯤꯟꯗꯒꯤ ꯁꯧꯒꯠꯂꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯃꯇꯧ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯪꯈ꯭ꯔꯦ ꯆꯞ ꯃꯥꯟꯅꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜꯅꯤ ꯊꯃꯣꯏ ꯑꯅꯤ ꯃꯔꯤ ꯁꯝꯅꯕꯒꯨꯝ ꯀꯣꯟꯅꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤ ꯑꯗꯣ ꯃꯤꯠꯌꯦꯡꯅ ꯃꯔꯣꯜ ꯂꯣꯟꯅꯩ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯑꯃ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯂꯥꯛꯂꯤ ꯂꯥꯛꯏꯕ ꯄꯥꯎ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯑꯃꯨꯛ ꯇꯝꯂꯝꯃꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯂꯥꯏꯅ ꯌꯥꯊꯣꯛꯂꯛꯂꯤ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯊꯥꯈ꯭ꯔꯒꯅꯤ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯑꯅꯤ ꯃꯈꯣꯏꯅ ꯂꯧꯕ ꯂꯥꯛꯄ ꯃꯐꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯟꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯅꯨꯄꯥ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯀꯣꯅꯨꯡꯗ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯒꯅꯤ ꯑꯩꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯅꯈ꯭ꯔꯒꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯅꯪꯒꯤ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯒꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯒꯅꯤ ꯑꯩꯅ ꯀꯣꯅꯨꯡ ꯌꯧꯕꯗ ꯑꯩꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯄꯥꯕꯨꯡ ꯍꯦꯛ ꯎꯕꯒ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯒꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯍꯟꯅꯕꯒꯤ ꯋꯥꯔꯤ ꯑꯩꯅ ꯍꯥꯏꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯅꯪꯅ ꯅꯣꯡꯃ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯄꯨꯕꯤꯌꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯅꯪꯕꯨ ꯂꯩꯍꯟꯒꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯊꯤꯟꯒꯗꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯎꯃꯪ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯉꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯆꯠꯂꯤ ꯑꯗꯨꯝꯅ ꯁꯨꯝ ꯆꯠꯄꯅ ꯊꯤꯡꯉꯝꯗꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯂꯥꯞꯅ ꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯕꯨ ꯎꯕ ꯅꯠꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯕꯤꯗꯥꯏꯗꯤ ꯄꯤꯅꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯠꯌꯦꯡꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯍꯟꯅ ꯑꯃꯨꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯄꯥꯕꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯊꯥꯖꯕ ꯈꯖꯤꯛ ꯋꯥꯠꯄꯒꯤꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯁꯨ ꯈꯣꯡꯊꯥꯡ ꯂꯨꯝꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯅꯤꯡꯊꯧ ꯂꯩꯃ ꯄꯨꯝꯅꯃꯛ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯂꯩꯃ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯦꯟ ꯀꯌా ꯆꯪꯁꯤꯜꯂꯛꯏ ꯂꯩꯃ ꯃꯆꯥꯅꯨꯄꯤꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯏꯆꯥꯗꯤ ꯁꯣꯛꯇꯦꯗꯅ ꯏꯆꯥꯕꯨ ꯋꯥꯕ꯭ꯔꯣ ꯅꯪꯕꯨ ꯀꯥꯏꯗ ꯁꯣꯛꯀꯦ ꯃꯆꯥꯒꯤ ꯃꯁꯥ ꯁꯣꯛꯇꯨꯅ ꯌꯦꯡꯉꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯐꯤꯕꯝ ꯎꯔꯦ ꯃꯃꯥꯁꯨ ꯃꯇꯝ ꯀꯨꯏꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯅꯤ ꯃꯌꯥꯡ ꯀꯪꯁꯤꯜꯂꯤ ꯂꯩꯍꯧꯕ ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯑꯗꯣ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯁꯨ ꯃꯃꯥꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯏꯃꯥ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥ ꯁꯣꯛꯇꯦꯗꯅ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯗꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯀꯨꯏꯅ ꯂꯥꯞꯅꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯗꯣ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯃꯤ ꯑꯃꯠꯇ ꯎꯗꯦ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯥꯕꯨꯡ ꯑꯗꯣ ꯀꯣꯅꯨꯡꯗ ꯂꯩꯔꯝꯂꯤ ꯃꯄꯥ ꯃꯆꯥ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯩ ꯃꯄꯥꯕꯨꯡꯁꯨ ꯃꯁꯥ ꯈꯔ ꯁꯣꯜꯂꯦ ꯑꯁꯣꯛ ꯑꯄꯟ ꯈꯔꯁꯨ ꯂꯩꯔꯦ ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅꯦ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯕ ꯃꯔꯛ ꯑꯗꯨꯗ ꯅꯆꯥ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯇꯥꯁꯤ ꯄꯥꯕꯨꯡꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯟꯅꯖꯔꯨꯔꯦ ꯃꯇꯝ ꯈꯔ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗ ꯅꯆꯥꯗꯤ ꯃꯉꯣꯟꯗ ꯄꯨꯂꯨꯞꯂꯨꯔꯦ ꯑꯗꯨꯒꯅꯦ ꯄꯥꯕꯨꯡ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯃꯟꯕꯅ ꯃꯇꯝ ꯊꯤꯟꯊꯗꯅ ꯑꯩꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯅꯆꯥꯅꯁꯨ ꯍꯥꯏꯔꯝꯂꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯂꯥꯟꯐꯥ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯄ ꯅꯤꯡꯊꯧ ꯑꯗꯨꯒ ꯑꯩꯒ ꯉꯥꯏꯁꯦꯠ ꯑꯣꯏꯕ ꯍꯥꯏꯕ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯛꯀꯁꯨ ꯅꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯍꯥꯟꯅꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄꯤꯗꯨꯅ ꯅꯆꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯁꯤꯗꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ
ꯃꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯅꯗꯤ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯕꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯕ ꯉꯝꯒꯗ꯭ꯔꯅꯦ? ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯏꯗ ꯉꯁꯤꯒꯤ ꯃꯔꯧ ꯆꯥꯎꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯕ ꯑꯁꯦ꯫ ꯑꯩ ꯍꯥꯏꯗꯅꯗꯤ ꯌꯦꯡꯂꯒꯦ꯫ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯅ ꯈꯟꯕ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯣ ꯋꯥꯈꯜ ꯃꯅꯨꯡꯗ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯎꯃꯪꯗ ꯂꯩꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯦ ꯂꯩꯃꯅ꯫ ꯀꯔꯤ ꯍꯥꯏꯕ? ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯄꯥꯕꯨꯡꯅ ꯌꯥꯒꯗꯧꯔꯤꯕ꯭ꯔꯅꯦ? ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯍꯥꯛꯅꯁꯨ ꯊꯥꯖꯩ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯃꯥ꯫ ꯋꯥꯐꯝ ꯑꯗꯣ ꯅꯤꯡꯊꯧꯗ ꯂꯩꯃꯅ ꯇꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯄꯨꯛꯅꯤꯡꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯩ꯫ ꯑꯩꯅ ꯃꯥꯕꯨ ꯂꯟꯐꯥ ꯑꯣꯏꯅ ꯐꯥꯔꯨꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕ꯫ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡꯒꯤ ꯃꯧ ꯍꯥꯏꯕ ꯑꯊꯦꯟꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯧꯇꯛ ꯅꯥꯏꯅꯩ ꯅꯤꯡꯊꯧ ꯑꯅꯤꯃꯛ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯏꯆꯝ ꯆꯝꯅ ꯁꯥꯈ꯭ꯔꯦ꯫ ꯅꯨꯄꯥꯒꯤ ꯃꯄꯥꯅꯁꯨ ꯈꯪꯏ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯨꯄꯤꯒꯤ ꯃꯄꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯏ꯫ ꯅꯨꯄꯤ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ꯫ ꯋꯥꯐꯝ ꯑꯁꯦ ꯌꯥꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗ ꯍꯧꯈꯤꯕ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯇ ꯏꯆꯥꯕꯨ ꯁꯣꯛꯍꯜꯂꯕꯗꯤ ꯃꯄꯥ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯗꯨꯅ ꯋꯥꯈꯜ ꯆꯝꯊꯣꯛꯅꯕ ꯑꯃꯗꯤ ꯌꯥꯡꯅ ꯈꯟꯗꯣꯛꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯍꯧꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯖꯔꯦ꯫ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯂꯩꯔꯕꯅꯤ꯫ ꯏꯌꯨꯝ ꯌꯧꯈꯤꯕꯒ ꯀꯣꯅꯨꯡꯗ ꯀꯦꯕ ꯍꯧꯖꯔꯨꯔꯗꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯇꯥꯍꯟꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯦ꯫